ꯌꯥꯝꯅ ꯉꯛꯄ ꯊꯧꯗꯣꯛ ꯑꯃ ꯑꯣꯏꯅ ꯁꯣꯔꯥ ꯇꯦꯔꯥ ꯍꯧꯕꯤ ꯒꯚꯔꯟꯃꯦꯟꯠ ꯄ꯭ꯔꯥꯏꯃꯥꯔꯤ ꯁ꯭ꯀꯨꯜ ꯑꯣꯖꯥ ꯑꯃꯠꯇ ꯂꯩꯔꯝꯗꯕ ꯊꯦꯡꯅꯔꯦ ꯍꯥꯏꯅ ꯑꯝꯁꯣꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯁꯣꯔꯥ ꯇꯦꯔꯥ ꯍꯧꯕꯤ ꯄ꯭ꯔꯥꯏꯃꯥꯔꯤ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯑꯣꯖꯥ ꯑꯅꯤ ꯈꯛꯇ ꯂꯩꯕꯗ ꯑꯣꯖꯥ ꯑꯅꯤꯃꯛ ꯑꯇꯣꯞꯄ ꯁ꯭ꯀꯨꯜꯗ ꯌꯨꯇꯤꯂꯥꯏꯖ ꯇꯧꯊꯣꯛꯈꯤꯕꯅ ꯁ꯭ꯀꯨꯜ ꯑꯁꯤ ꯑꯣꯖꯥ ꯂꯩꯇ꯭ꯔꯦ, ꯀꯥꯡꯈꯣꯡ ꯆꯥꯏꯔꯦ, ꯑꯋꯥꯠꯄꯅ ꯄꯤꯛ ꯊꯜꯂꯦ ꯍꯥꯏꯅ ꯑꯝꯁꯣ ꯖꯦꯅꯔꯦꯜ ꯍꯦꯗꯀ꯭ꯋꯥꯇꯔꯒꯤ ꯑꯦꯁꯤꯁꯇꯦꯟꯠ HRD ꯁꯦꯀ꯭ꯔꯦꯇꯔꯤ ꯆꯦꯁꯝ ꯅꯥꯔꯒꯤꯁ ꯍꯁꯟꯅ ꯊꯣꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯄꯜꯂꯤ꯫ ꯑꯋꯥꯠꯄꯅ ꯄꯤꯛ ꯊꯜꯂꯕ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯄꯦꯟꯁꯤꯟ ꯃꯇꯝ ꯌꯧꯔꯕ ꯑꯣꯖꯥ ꯑꯃ ꯌꯨꯇꯤꯂꯥꯏꯖꯦꯁꯟ ꯇꯧꯁꯤꯟꯗꯨꯅ ꯀ꯭ꯂꯥꯁ 1ꯗꯒꯤꯅ 5 ꯐꯥꯎꯕ ꯑꯣꯖꯥ ꯑꯃꯈꯛꯅ ꯆꯍꯤ 5 ꯍꯦꯟꯅ ꯆꯂꯥꯏꯗꯨꯅ ꯂꯩꯔꯝꯂꯕ ꯃꯇꯨꯡꯗ ꯆꯍꯤ ꯑꯃ ꯍꯦꯟꯅ ꯑꯣꯖꯥ ꯑꯃꯠꯇ ꯂꯩꯇꯅ ꯂꯩꯔꯝꯕ ꯑꯃꯗꯤ ꯍꯦꯟꯅ ꯉꯛꯂꯤꯕꯗꯤ ꯍꯥꯏꯔꯤꯕ ꯑꯣꯖꯥ ꯑꯁꯤ ꯄꯦꯟꯁꯤꯟ ꯃꯇꯝ ꯌꯧꯗꯨꯅ ꯔꯤꯇꯥꯌꯔꯃꯦꯟꯠ ꯏꯪ 2018ꯒꯤ ꯗꯤꯁꯦꯝꯕꯔ ꯊꯥꯗ ꯂꯧꯈꯤꯔꯝꯂꯦ ꯍꯥꯏꯔꯤ꯫ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯝꯁꯣꯒꯤ ꯇꯤꯝꯅ ꯐꯪꯂꯛꯄ ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯣꯖꯥ ꯑꯁꯤꯅ ꯔꯤꯇꯥꯌꯔ ꯑꯣꯏꯗ꯭ꯔꯤꯉꯩ ꯃꯇꯝ ꯅꯕꯦꯝꯕꯔꯒꯤ ꯇꯥꯡ 22 ꯏꯪ 2018ꯗ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ SMCꯅ ꯃꯔꯤ ꯂꯩꯅꯕ ZEO ꯑꯃꯗꯤ ꯗꯤꯔꯦꯛꯇꯔ ꯑꯦꯖꯨꯀꯦꯁꯟ S ꯅꯆꯤꯡꯕꯗ ꯑꯏꯕ ꯆꯦꯔꯣꯜ ꯊꯥꯗꯨꯅ ꯑꯣꯖꯥꯒꯤ ꯑꯋꯥꯠꯄ ꯂꯩꯔꯤꯕ ꯑꯁꯤ ꯊꯥꯕꯤꯔꯛꯅꯕ ꯍꯥꯏꯖꯈꯤꯕ ꯂꯩꯔꯦ ꯍꯥꯏꯔꯤ꯫ ꯑꯦꯀꯥꯗꯦꯃꯤꯛ ꯁꯦꯁꯟ ꯏꯪ 2024-25 ꯑꯁꯤ ꯁ꯭ꯀꯨꯜ ꯑꯁꯤ ꯆꯂꯥꯏꯗꯗꯨꯅ ꯂꯩꯔꯝꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯑꯉꯥꯡ ꯀꯌꯥ ꯑꯃꯗꯤ ꯃꯍꯩ ꯇꯝꯕ ꯐꯪꯗꯕꯒꯤ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯁ꯭ꯀꯨꯜ ꯑꯁꯤ ꯍꯛꯊꯦꯡꯅꯅ ꯃꯨꯠꯊꯠꯂꯒꯦ ꯌꯥꯎꯅ ꯇꯧꯔꯛꯄ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯊꯧꯑꯣꯡꯅꯤ ꯍꯥꯏꯅ ꯑꯝꯁꯣꯅ ꯂꯧꯗꯕ ꯉꯝꯗꯦ꯫ ꯂꯩꯉꯥꯛꯀꯤ ꯌꯥꯝꯅ ꯐꯖꯈ꯭ꯔꯕ ꯈꯣꯡꯊꯥꯡ ꯁ꯭ꯀꯨꯜ ꯐꯒꯠꯍꯟꯁꯤ ꯃꯤꯁꯟ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯒꯦ? ꯃꯃꯤꯡꯇꯒꯤ ꯉꯥꯏꯔꯕ ꯑꯃꯗꯤ ꯒꯚꯔꯟꯃꯦꯟꯠ ꯁ꯭ꯀꯨꯜ ꯐꯒꯠꯄꯗꯤ ꯂꯥꯏꯔꯗꯅ ꯑꯣꯖꯥ ꯑꯃꯠꯇ ꯂꯩꯇꯕ ꯁ꯭ꯀꯨꯜ ꯑꯁꯤꯅ ꯀꯔꯝꯕ ꯃꯍꯩꯔꯣꯏꯗ ꯀꯔꯝꯕ ꯂꯥꯏꯔꯤꯛꯀꯤ ꯃꯉꯥꯜꯅꯣ ꯐꯪꯍꯟꯒꯗꯧꯔꯤꯕ ꯑꯁꯤ? ꯅꯠꯇ꯭ꯔꯒ ꯒꯚꯔꯟꯃꯦꯟꯠ ꯁ꯭ꯀꯨꯜ ꯃꯨꯠꯊꯠꯂꯒ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯁꯤꯡ ꯂꯤꯡꯈꯠꯄꯗ ꯅꯥꯀꯣꯏꯅꯅ ꯑꯦꯖꯨꯀꯦꯁꯟ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯃꯗꯤ ꯂꯩꯉꯥꯛꯅ ꯁꯄꯣꯔꯠ ꯇꯧꯔꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪ ꯑꯁꯤꯅꯤ꯫ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯒꯚꯔꯟꯃꯦꯟꯠ ꯁ꯭ꯀꯨꯜꯒꯤꯗ ꯂꯩꯔꯤꯕ ꯋꯥꯠꯄꯁꯤꯡ ꯑꯁꯤ ꯑꯦꯖꯨꯀꯦꯁꯟ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯌꯦꯡꯁꯤꯟꯗꯨꯅ ꯌꯥꯝꯅ ꯑꯇꯦꯟꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯃꯦꯟꯁꯤꯟꯕꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯃꯔꯨꯑꯣꯏꯅ ꯍꯥꯏꯔꯤꯕ ꯁꯣꯔꯥ ꯇꯦꯔꯥ ꯍꯧꯕꯤ ꯒꯚꯔꯟꯃꯦꯟꯠ ꯄ꯭ꯔꯥꯏꯃꯥꯔꯤ ꯁ꯭ꯀꯨꯜ ꯑꯁꯤ ꯍꯟꯗꯛ ꯂꯥꯛꯀꯗꯧꯔꯤꯕ ꯑꯦꯀꯥꯗꯦꯃꯤꯛ ꯁꯦꯁꯟ ꯏꯪ 2025-26ꯀꯤ ꯃꯥꯡꯑꯣꯏꯅꯅ ꯊꯥꯕꯤꯔꯛꯇꯨꯅ ꯁ꯭ꯀꯨꯜ ꯑꯁꯤ ꯃꯑꯣꯡ ꯐꯅ ꯔꯟ ꯇꯧꯕ ꯉꯝꯅꯕ ꯈꯣꯡꯊꯥꯡ ꯑꯦꯖꯨꯀꯦꯁꯟ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯂꯧꯕꯤꯒꯗꯕꯅꯤ ꯍꯥꯏꯅꯁꯨ ꯆꯦꯔꯣꯜ ꯑꯁꯤꯗ ꯄꯜꯂꯤ꯫